Hello mayam, ngasisu RR Prajeni amna nungairava film mama puduna lakle hairiba film asigi mamingna Kavaludaari. Film asi 2019 da puthokiba thriller amadi mystery the best toba film mamani. Film asigi panbiaba rating kara pallabadi Prime Video da 10 gi manungda 7.9, IMDb rating da 10 gi manungda 7.9 aduga Just Dial dana 10 gi manungda 8 fangi. Film asigi director na Heman Rao na oiri. Producer na Mio Anina Oiri, Amana Aswini Punit Rajkumar, Duga Atopa Mana Punit Rajkumar ni. Premasigi Saktam Langliba Madi Langliba Singi Maming Karapalabadi, Katangi Saktam Langliba Sina, Anant Nag, Kumar Atopa Maming Amana, Bablugi Saktam Langliba Sina, Asiut, Premasigi, main character KS Shyam gi Saktam Langliba Sina, Rishi ni. Maduri gi Saktam Langlibi Sina, Suman Ranganathan ni. Aduga Srinivas Samadi Fernandez gi Saktam Langkiba Sina, Sampat Maitreya. Hairiba miyoi sing asina film asigi maru oiba saktam langki. Adudi mayam film asigi samlopu wari haidrabasu film asigi asengba wari romdoina mai oselasi. Film asigi ahubu sinda 1977 gi matamda Bangalore da leiba archaeology department amada ulai. Ariba matam asida makhoi gi department asida nupa ama siraga taraga leiba asi ekhoidu halai. Matang asida gyan tanaba kari momta haijaramge madudi archaeology haibadi thainingai gi ariba posai singi maramda thijaliba miyoi sing asibu aikhoina archaeology haina khangnei. Masigi matungda makhoi gi department asdigi nupa ama yamna thuna thokhirami duga mahaki kara du tokatuna mahaki mayum maduda yamna thuna chatkhirami. Nupa asina mahaki mayum yorokpa matamda aikhoina uba phangi madudi nupa asigi mafi maron sing asi I loina taiduna lei haiba asini. Madudagi nupa asina mahaki ka manungda sangkharga mahaki ka gi thong adu yamna thuna lonsankhirami. Aduga mahaki I tairaba dressing adu loina hongtoomi. Ngaihak leiraba matungda nupa aduna thorokhiba kara adusu mai chaktuna leiba adu aikhoina uba phangi. Hairiba sin asi change tawduna mathangi sinda inspector Katan kowa nupa amabu aikhoida holai. Mangonda hojik mahaki senior officer na mi hatpagi case amagi matangda call tawduna wari sara ami. Hojik utkhiba sin meyam asi mamangi haukhra wari ngaktani. Hojik present gi sin asida Shyam koba traffic police amabu aikhoida holai. Shyam gi imung manungi miyoi sing asina mahaki maramda wari sanaba matamda Shyam ga luhongnabagi damakta nupi ma darka lerami. Adubu nupi matana Shyam hariba nupa asibu pamamde. Maramdi ayamba nupi singna Shyam hariba nupa asi police inspector oiribra natraga traffic inspector oiribra haiba si khanjanabagi damaktani. Sigumba maram mayam asi leibana maram oraga Shyamna makhoigi senior officer asigi manakta ayamba matamda chattuna asumna hairami. Sir aina traffic police asida lerikliba ase sahi ahumgi mathakta leriklabani. Masigi damakta ai experience fanayam ama leire. Maram asina ai traffic police ki post asina taba crime branch ki post adu doina thabiyo. Adubu Shyamna phanayamna haijaba tarabasu makhoigi senior officer aduna mahangna hariba domta yaramde. Masigi mohta mahak traffic police adu adum layu haiduna hairami. Sin asi change tawduna mathangi sinda metro side ki thabak subam gi jaga ama dulami. Mafam asida angang nupa macha ama ball ama paiduna sanaraga leirami. Mahangna sanariba ball adu chenthokibadagi angang adusu ball adu khunabagi damakta laami. Mahangna ball asi khunba matamda ball asi manakta saru polang ahum taduna leiramba asi mahangna thengnarami. Adubu angang nupa macha asidi angang oibanina tariba asi miyoibagi saruni haiba asi mahak gyan taramde. Maram asina taduna leiriba saru mako adu angang nupa macha asina khungatuna mahak saru mako adu sanaduna leirami. Ngahak leiraba matungda angang nupa macha asigi mama adu yum asigi mapanda machanupa asibu thiba thorami. Adubu matam asida mahakki machanupa asina miyoibagi saru mako paiduna sanaramba asi uba matamda angang adugi mama adudi yamna pakhana yamna kanna laurami. Masigi paw asi police station da yaukhirami. Maram asina police kya mafam asida case asibu thijanabagi damakta laame. Police sing aduna crime spot aduda lakpa matamda Shyam haiba nupa adusu yaurami. Shyam di case asigi matangda thijanba phangagani haiba asi khanba matamda mahak yamna haraujarami. Maram asina Shyamna forensic department gi miyoi sing aduda case asigi matangda question kya ama hangami. Tanja asida case asigi in charge oriba police officer adu Shyam gi manakta laktuna Shyam da asumla hairami. Nahak kina thogdi traffic police ki thabak asini. Maram asina akhoi crime ki case asida nahak yauksalakanu. Asumna Shyam asi mapam asidagi thakhirami. Dubu Shyam gi wakhandadi case asigi matangda adum khanduna leirami. Numidang gi matamda Shyamna mahaki duty du loiraba kandada ngasai saru polang ahum phangkiba mafam aduda mahak karigumba khara thijanabagi damakta laami. Shyamna mafam aduda yeroba kandada mahaki wakhanda asumna khalami. Siraba miyoi ahumgi
ꯑꯗꯨꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯂꯤꯕ ꯑꯁꯨꯝꯅ ꯁ꯭ꯌꯥꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯁꯨ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁ꯭ꯌꯥꯝꯅ ꯃꯍꯥꯛꯅ ꯄꯥꯏꯔꯛꯄ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯥꯏꯗ ꯀꯥꯞꯁꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯅꯕ ꯍꯥꯏꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯀꯨꯃꯥꯔ ꯀꯧꯔꯝꯃꯤ ꯀꯨꯃꯥꯔꯅ ꯁ꯭ꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯁꯦ ꯖꯔꯅꯦꯂꯤꯁ ꯑꯃꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅ꯭ꯌꯨꯁꯄꯦꯄꯔ ꯌꯣꯟꯕꯁꯨ ꯆꯠꯂꯤ ꯁ꯭ꯌꯥꯝꯅ ꯑꯃꯨꯛ ꯀꯨꯃꯥꯔꯗ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯀꯤ ID ꯀꯥꯔꯗ ꯑꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ ꯀꯨꯃꯥꯔꯅꯁꯨ ꯃꯍꯥꯛꯀꯤ ID ꯀꯥꯔꯗ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯁ꯭ꯌꯥꯝꯗ ꯄꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯌꯥꯝꯅ ꯀꯨꯃꯥꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯍꯌꯦꯡ ꯑꯌꯨꯛ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯑꯒ ꯅꯍꯥꯛꯀꯤ ID ꯀꯥꯔꯗ ꯑꯁꯤ ꯂꯧꯕ ꯌꯥꯒꯅꯤ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯀꯨꯃꯥꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁ꯭ꯌꯥꯝꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛꯀꯤ ID ꯀꯥꯔꯗ ꯑꯗꯨꯕꯨ ꯂꯧꯕ ꯂꯥꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯌꯥꯝꯅ ꯀꯨꯃꯥꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛꯁꯦ ꯖꯔꯅꯦꯂꯤꯁ ꯑꯃꯅꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯅꯍꯥꯛꯅ ꯃꯇꯧ ꯀꯔꯝꯅ ꯀ꯭ꯔꯥꯏꯝ ꯁ꯭ꯄꯣꯠ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕꯅꯣ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯕꯨ ꯌꯦꯡꯉꯝꯃꯤꯕꯅꯣ ꯃꯁꯤꯗ ꯀꯨꯃꯥꯔꯅ ꯁ꯭ꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯁꯥꯔ ꯑꯩ ꯃꯐꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏꯒꯦ ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ ꯑꯩꯒꯤ ID ꯀꯥꯔꯗ ꯑꯗꯨ ꯑꯃꯨꯛꯇ ꯄꯤꯕꯤꯔꯛꯎ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯆꯈ꯭ꯔꯒꯦ ꯑꯗꯨꯕꯨ ꯁ꯭ꯌꯥꯝꯅ ꯀꯨꯃꯥꯔꯒꯤ ID ꯀꯥꯔꯗ ꯑꯗꯨ ꯄꯤꯔꯝꯗꯦ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯀꯨꯃꯥꯔ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯎꯅ ꯁ꯭ꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯁꯥꯔ ꯅꯍꯥꯛꯁꯨ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯑꯃꯅꯤ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯀ꯭ꯔꯥꯏꯝ ꯁ꯭ꯄꯣꯠ ꯑꯗꯨꯒꯤ ꯖꯒꯥ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯂꯩꯔꯝꯂꯤꯕꯅꯣ ꯀꯨꯃꯥꯔꯅ ꯑꯁꯨꯝꯅ ꯃꯉꯣꯟꯗ ꯎꯈꯠꯇꯨꯅ ꯀꯣꯏꯁꯟ ꯍꯪꯉꯛꯄ ꯑꯁꯤ ꯁ꯭ꯌꯥꯝꯅ ꯇꯥꯕ ꯃꯇꯝꯗ ꯁ꯭ꯌꯥꯝꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯁ꯭ꯌꯥꯝꯅ ꯀꯨꯃꯥꯔꯒꯤ ID ꯀꯥꯔꯗ ꯑꯁꯤ ꯁꯨꯡꯄꯤ ꯄꯤꯔꯝꯗꯦ ꯑꯁꯨꯝꯅ ꯇꯧꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯨꯃꯥꯔ ꯑꯗꯨ ꯈꯤꯇꯪ ꯁꯥꯎꯔꯞꯅ ꯁ꯭ꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯐꯔꯦ ꯁꯥꯔꯅ ꯑꯩꯒꯤ ID ꯀꯥꯔꯗ ꯑꯗꯨ ꯄꯤꯗ꯭ꯔꯕꯅꯤꯅ ꯍꯌꯦꯡ ꯑꯌꯨꯛꯀꯤ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯀꯔꯤ ꯌꯥꯎꯔꯛꯑꯦ ꯍꯥꯏꯕ ꯑꯗꯨ ꯅꯍꯥꯛ ꯌꯦꯡꯉꯨ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯀꯨꯃꯥꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯑꯁꯨꯝꯅ ꯍꯥꯞꯄꯛꯑꯝꯃꯤ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯇ ꯂꯩꯕ ꯃꯤꯁꯛ ꯑꯃꯅ ꯀ꯭ꯔꯥꯏꯝ ꯁꯤꯟꯒꯤ ꯃꯐꯝ ꯀꯌꯥꯗ ꯆꯠꯇꯨꯅ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯊꯤꯖꯤꯟꯗꯨꯅ ꯂꯩꯔꯦ ꯃꯁꯤꯅ ꯇꯥꯛꯅꯤꯡꯂꯤꯕꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯁꯦ ꯃꯈꯣꯏ ꯃꯁꯥꯒꯤ ꯃꯊꯧꯁꯦ ꯅꯤꯡꯊꯤꯖꯅ ꯇꯧꯗꯦ ꯍꯥꯏꯕ ꯑꯁꯤ ꯇꯥꯛꯅꯤꯡꯂꯤꯕ ꯅꯠꯇ꯭ꯔꯣ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯅꯁꯨ ꯅ꯭ꯌꯨꯁꯄꯦꯄꯔ ꯑꯁꯤ ꯄꯥꯔꯨꯔꯕ ꯃꯇꯨꯡꯗ ꯁ꯭ꯌꯥꯝ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯀꯧꯗꯨꯅ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯉꯥꯡꯉꯝꯃꯤ ꯅꯍꯥꯛꯅ ꯀꯩꯗꯧꯅꯨꯡꯗ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯨꯠ ꯀꯔꯤꯁꯨ ꯊꯤꯡꯖꯤꯜꯂꯛꯀꯅꯨ ꯑꯗꯨꯒ ꯃꯁꯤꯗ ꯀꯔꯤꯝꯇꯁꯨ ꯌꯥꯎꯔꯛꯀꯅꯨ ꯅꯍꯥꯛ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗꯒꯤ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯌꯨ ꯅꯍꯥꯛꯀꯤ ꯅꯊꯧꯗꯤ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁ ꯅꯠꯇ꯭ꯔꯣ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯅꯊꯧ ꯑꯗꯨ ꯐꯖꯅ ꯑꯣꯏꯅ ꯇꯧꯗꯨꯅ ꯂꯩꯌꯨ ꯍꯧꯖꯤꯛ ꯀꯦꯁ ꯑꯁꯤ ꯑꯩꯈꯣꯏꯅ ꯀ꯭ꯂꯣꯖ ꯇꯧꯔꯕꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯅꯥꯝꯇꯅ ꯊꯤꯖꯤꯟꯕ ꯌꯥꯔꯣꯏ ꯁ꯭ꯌꯥꯝꯗꯤ ꯃꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯁꯨꯝꯅ ꯊꯤꯅ ꯉꯥꯡꯉꯛꯄ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯂꯩꯕ ꯇꯥꯔꯕꯁꯨ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯕ ꯐꯪꯗꯕꯒꯤꯅꯤ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗ ꯀꯨꯃꯥꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯒꯨꯟꯗꯥ ꯈꯔ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯀꯨꯃꯥꯔꯗ ꯃꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯀꯔꯝ ꯀꯗꯥꯏꯗ ꯁꯤꯡꯗꯨꯅꯣ ꯍꯥꯏꯗꯨꯅ ꯗꯞ ꯇꯧꯔꯝꯃꯤ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯒꯤ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯀꯨꯃꯥꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯇꯣꯟꯕ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯀꯨꯃꯥꯔꯗꯤ ꯈꯕꯔ ꯌꯣꯟꯗꯨꯅ ꯂꯩꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯩꯁꯥ ꯌꯥꯝꯅ ꯊꯣꯛꯑꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯒꯤ ꯄꯩꯁꯥꯁꯤꯡ ꯑꯁꯤ ꯁꯤꯡꯕ ꯉꯝꯗꯅ ꯂꯩꯔꯛꯄ ꯑꯣꯏꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏꯕ ꯒꯨꯟꯗꯥꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯄꯩꯁꯥꯁꯤꯡ ꯑꯗꯨ ꯁꯤꯡꯗꯦ ꯍꯥꯏꯕꯒꯤꯗꯃꯛꯇ ꯀꯨꯃꯥꯔꯒꯤ ꯈꯨꯠꯁꯥ ꯑꯗꯨ ꯃꯈꯣꯏꯅ ꯊꯨꯗꯦꯛꯑꯝꯃꯤ ꯑꯗꯨꯒ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯀꯨꯃꯥꯔꯗ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯝ ꯊꯥꯔꯝꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯃꯛꯇꯗ ꯁ꯭ꯌꯥꯝꯁꯨ ꯀꯨꯃꯥꯔꯒꯤ ꯌꯨꯝ ꯑꯁꯤꯗ ꯀꯨꯃꯥꯔꯗ ꯀꯔꯤꯒꯨꯝꯕ ꯄꯔꯥ ꯈꯔꯗꯤ ꯇꯝꯕꯤꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯀꯨꯃꯥꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯍꯥꯛ ꯁꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯁꯣꯛꯇꯨꯅ ꯂꯩꯔꯝꯕ ꯑꯁꯤ ꯁ꯭ꯌꯥꯝꯅ ꯎꯕ ꯃꯇꯝꯗ ꯁ꯭ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯀꯨꯃꯥꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯄꯨꯈꯠꯄꯤꯔꯝꯃꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯀꯨꯃꯥꯔꯅ ꯁ꯭ꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯍꯥꯟꯅꯗꯤ ꯈꯕꯔ ꯌꯣꯟꯕꯒꯤ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯀꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝ ꯑꯁꯤꯗꯗꯤ ꯅ꯭ꯌꯨꯁꯄꯦꯄꯔꯁꯤꯡ ꯑꯁꯤ ꯀꯥꯟꯅꯐꯝ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯑꯩꯈꯣꯏꯁꯨ ꯄꯩꯁꯥ ꯑꯃꯠꯇ ꯊꯣꯛꯇꯔꯦ ꯑꯁꯨꯝꯅ ꯀꯨꯃꯥꯔꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯄ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯁ꯭ꯌꯥꯝꯅ ꯀꯨꯃꯥꯔ ꯑꯁꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯀꯨꯃꯥꯔꯒꯤ ꯑꯅꯥꯕ ꯑꯁꯤ ꯂꯥꯌꯦꯡꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁ꯭ꯌꯥꯝꯅ ꯀꯨꯃꯥꯔ ꯑꯁꯤꯕꯨ ꯕꯥꯔ ꯑꯃꯗ ꯄꯨꯔꯛꯑꯝꯃꯤ ꯑꯗꯨꯒ ꯁ꯭ꯌꯥꯝ ꯑꯃꯗꯤ ꯀꯨꯃꯥꯔ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤꯗ ꯌꯨ ꯊꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁ꯭ꯌꯥꯝꯅ ꯀꯨꯃꯥꯔ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯛꯑꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯀꯨꯃꯥꯔꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯄꯣꯂꯤꯇꯤꯁꯤꯌꯟ ꯑꯃꯒꯤ ꯄꯣꯁꯇꯔ ꯑꯃ ꯆꯥꯎꯅ ꯊꯦꯠꯇꯨꯅ ꯂꯩꯕ ꯑꯁꯤ ꯊꯦꯡꯅꯔꯝꯃꯤ ꯀꯨꯃꯥꯔꯗꯤ ꯄꯣꯁꯇꯔ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯄꯣꯁꯇꯔ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯁꯛ ꯑꯁꯤꯗ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯝꯃꯤ ꯑꯗꯨꯒ ꯄꯣꯁꯇꯔ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤ ꯑꯁꯤꯗ ꯅꯨꯡꯅꯁꯨ ꯊꯣꯝꯖꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯀꯨꯃꯥꯔꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯁ꯭ꯌꯥꯝꯅꯁꯨ ꯇꯧꯗꯅꯕ ꯍꯥꯏꯗꯨꯅ ꯊꯦꯝꯃꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯄꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯊꯤꯟꯖꯤꯜꯂꯛꯑꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯁ꯭ꯌꯥꯝꯅ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝꯒꯤ ꯃꯅꯥꯛꯇ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯅꯕꯒꯤꯗꯃꯛꯇ ꯆꯠꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯌꯥꯝꯅ ꯐꯣꯔꯦꯟꯁꯤꯛ ꯇꯤꯝ ꯑꯗꯨꯒꯤ ꯃꯐꯝꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯕ ꯉꯝꯃꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯐꯪꯈꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯑꯗꯨꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯒꯤꯒ ꯑꯣꯏꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨ ꯆꯥꯎꯔꯥꯛꯅ ꯆꯍꯤ 32ꯔꯣꯝ ꯁꯨꯔꯕ ꯃꯤꯁꯛ ꯑꯃꯒꯤꯅꯤ ꯅꯨꯄꯤ ꯑꯗꯨꯅ ꯆꯥꯎꯔꯥꯛꯅ ꯆꯍꯤ 19ꯃꯨꯛ ꯁꯨꯔꯝꯃꯤ ꯑꯗꯨꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯆꯍꯤ 10ꯗꯒꯤꯅ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯁꯛ ꯑꯃꯒꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯐꯪꯈꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨ ꯉꯁꯤꯗꯒꯤꯅ ꯆꯍꯤ 15ꯒꯤ ꯃꯃꯥꯡꯗ ꯁꯤꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯔꯝꯃꯤ ꯍꯥꯏꯕꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕ ꯃꯇꯝ ꯑꯁꯤ ꯆꯥꯎꯔꯥꯛꯅ 1970 ꯑꯃꯗꯤ 1980ꯒꯤ ꯃꯇꯝꯗ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯁꯤꯔꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨ ꯁꯨꯞꯅꯒꯤ ꯀꯨ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯨꯂꯞ ꯌꯥꯎꯔꯝꯕ ꯑꯁꯤꯅꯤ
ꯑꯗꯨꯒ ꯀꯣꯐꯤꯟ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯃꯠꯇꯁꯨ ꯏꯗꯨꯅ ꯌꯥꯎꯔꯝꯗꯦ꯫ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤ ꯈꯪꯂꯕ ꯃꯇꯨꯡꯗ ꯁ꯭ꯌꯥꯝꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯑꯝꯃꯤ, ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯤꯔꯤꯕ ꯖꯥꯠꯅꯣ? ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯠꯇꯣꯛꯄꯤꯔꯤꯕ ꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒꯅ ꯃꯈꯣꯏ ꯑꯍꯨꯝ ꯑꯁꯤ ꯃꯊꯟꯇ ꯁꯤꯖꯔꯤꯕ ꯖꯥꯠꯂꯥ? ꯑꯁꯨꯝꯅ ꯁ꯭ꯌꯥꯝꯅ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯇ꯭ꯔꯥꯐꯤꯛ ꯀꯣꯟꯁꯇꯦꯕꯜ ꯔꯪꯒꯞꯄ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯁꯥꯔ, ꯅꯍꯥꯛꯅ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯦꯟꯖꯟꯅ ꯑꯗꯨꯝ ꯈꯟꯖꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯅꯍꯥꯛ ꯍꯦꯟꯅ ꯈꯟꯖꯜꯂꯨꯅꯨ꯫ ꯍꯧꯖꯤꯛ ꯐꯪꯉꯤꯕ ꯀꯦꯁ ꯑꯁꯤꯅ ꯑꯍꯥꯟꯕꯁꯨ ꯅꯠꯇꯦ, ꯃꯃꯥꯡꯒꯤ ꯃꯇꯝꯗꯁꯨ ꯑꯁꯤꯒꯨꯝꯕ ꯁꯔꯨ ꯄꯣꯂꯥꯡ ꯀꯌꯥ ꯑꯃ ꯐꯪꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯁꯤꯡꯅ ꯃꯗꯨꯒꯤ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯣꯡ ꯅꯤꯅꯤ ꯊꯤꯖꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯀꯦꯁ ꯑꯗꯨ ꯄꯨꯂꯤꯁꯁꯤꯡꯅ ꯑꯗꯨꯝ ꯀ꯭ꯂꯣꯖ ꯇꯧꯁꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯕꯨ ꯁ꯭ꯌꯥꯝꯗꯤ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥꯈꯜ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁ꯭ꯌꯥꯝꯅ 1975 ꯑꯃꯗꯤ 1980ꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯀꯦꯁꯁꯤꯡꯒꯤ ꯃꯔꯝꯗ ꯐꯥꯏꯜ ꯀꯌꯥ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯑꯗꯨꯝ ꯌꯦꯡꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯌꯦꯡꯁꯤꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯦꯁ ꯑꯃꯒꯤ ꯐꯥꯏꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗꯤ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯑꯗꯨꯒ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯁꯤꯈꯤꯕꯒꯤ ꯀꯦꯁ ꯑꯃ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯀꯦꯁ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯁꯤꯁꯨ ꯃꯃꯥꯡꯗ ꯃꯈꯣꯏꯅ ꯐꯪꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯍꯨꯝꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯗꯨꯒꯤ ꯆꯍꯤ ꯑꯗꯨꯒ ꯍꯥꯏꯐꯦꯠ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁ꯭ꯌꯥꯝ ꯑꯗꯨ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯈꯪꯕ ꯉꯝꯃꯤ, ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯄꯜꯂꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯤꯟꯗ ꯎꯈꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤꯅ ꯒꯔꯨꯗꯥꯁ ꯅꯥꯏꯗꯨ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯁꯦ ꯑꯥꯔꯀꯤꯑꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯁꯨꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯥꯏꯗꯨ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯂꯛꯁꯃꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯕꯥꯏꯗꯦꯍꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯁ꯭ꯌꯥꯝꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯒꯤ ꯐꯥꯏꯜꯁꯤꯡ ꯑꯁꯤ ꯑꯁꯨꯝ ꯌꯦꯡꯁꯤꯟꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯈꯪꯕ ꯉꯝꯃꯝꯃꯤ, ꯃꯗꯨꯗꯤ ꯅꯥꯏꯗꯨꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯃꯥꯡꯈꯤꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯨꯂꯤꯁꯁꯤꯡꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯖꯤꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯦꯁ ꯑꯁꯤꯕꯨ ꯊꯤꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯀꯇꯟ ꯀꯧꯔꯝꯃꯤ꯫ ꯃꯤꯁꯛ ꯑꯁꯤꯅꯤ ꯑꯩꯈꯣꯏꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯤꯟꯗ ꯎꯈꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ꯫ ꯀꯇꯟ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯁ꯭ꯌꯥꯝꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤꯒꯤ ꯂꯩꯐꯝ ꯑꯁꯤ ꯀꯅꯥꯅ ꯈꯪꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯌꯥꯝꯅ ꯃꯍꯥꯛꯅ ꯃꯃꯥꯡꯗꯁꯨ ꯄꯨꯟꯈ꯭ꯔꯕ ꯖꯔꯅꯦꯂꯤꯁ ꯀꯨꯃꯥꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯕꯨ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁ꯭ꯌꯥꯝꯅ ꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯏꯟꯁꯄꯦꯛꯇꯔ ꯀꯇꯟꯒꯤ ꯃꯔꯝꯗ ꯍꯪꯉꯝꯃꯤ꯫ ꯃꯁꯤꯗ ꯀꯨꯃꯥꯔꯅ ꯁ꯭ꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯁ꯭ꯇꯣꯔꯤꯁꯤꯡ ꯑꯁꯤ ꯏꯕ ꯃꯇꯝꯗ ꯃꯇꯦꯡ ꯄꯥꯡꯕ ꯇꯥꯔꯕꯗꯤ ꯏꯟꯁꯄꯦꯛꯇꯔ ꯀꯇꯟ ꯑꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯑꯩꯅ ꯅꯉꯣꯟꯗ ꯁꯣꯏꯗꯅꯃꯛꯀꯤ ꯄꯤꯒꯅꯤ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯁ꯭ꯌꯥꯝ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯏꯕ ꯑꯗꯨ ꯌꯥꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ, ꯑꯗꯨꯒ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯐꯪꯈ꯭ꯔꯕ ꯀꯦꯁꯀꯤ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯐꯖꯅ ꯄꯥꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁ꯭ꯌꯥꯝꯅ ꯀꯦꯁꯀꯤ ꯐꯥꯏꯜ ꯑꯗꯨ ꯑꯗꯨꯝ ꯀꯨꯞꯅ ꯌꯦꯡꯁꯤꯜꯂꯛꯄ ꯃꯇꯝꯗ ꯅꯥꯏꯗꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯀꯦꯁꯀ ꯃꯔꯤ ꯂꯩꯅꯕ ꯁꯨꯔꯦꯁ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯔꯝꯗꯁꯨ ꯃꯍꯥꯛꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯁꯨꯔꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯑꯥꯔꯀꯤꯑꯣꯂꯣꯖꯤꯁ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯈꯪꯕ ꯉꯝꯃꯤ, ꯃꯗꯨꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯤꯟꯗ ꯁꯤꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ, ꯁꯨꯔꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯇꯝ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯈꯔꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ꯫ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯅꯥꯏꯗꯨ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯊꯥꯏꯅꯉꯥꯏꯒꯤ ꯇ꯭ꯔꯦꯖꯔ ꯈꯔꯕꯨ ꯐꯪꯉꯝꯃꯤ, ꯍꯥꯏꯕꯗꯤ ꯊꯥꯏꯅꯉꯥꯏꯒꯤ ꯑꯔꯤꯕ ꯄꯣꯠꯁꯛ ꯈꯔꯕꯨ ꯐꯪꯉꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯑꯥꯔꯀꯤꯑꯣꯂꯣꯖꯤ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯥꯏꯗꯨꯅ ꯐꯪꯉꯤꯕ ꯇ꯭ꯔꯦꯖꯔꯁꯤꯡ ꯑꯗꯨ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯊꯥꯒꯗꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯣꯠ ꯑꯁꯤ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯊꯥꯅꯕꯒꯤꯗꯃꯛꯇ ꯅꯥꯏꯗꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯒꯟꯄꯇꯤ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯕꯦꯡꯒ꯭ꯂꯣꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯁꯤꯆꯨꯑꯦꯁꯟ ꯑꯁꯤ ꯌꯥꯝꯅ ꯐꯠꯂꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯥꯏꯗꯨꯅ ꯒꯅꯄꯇꯤ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯁꯥꯔ, ꯃꯐꯝ ꯑꯁꯤꯗ ꯀꯥꯔꯐ꯭ꯌꯨ ꯌꯥꯝꯅ ꯀꯟꯗꯨꯅ ꯂꯩꯔꯦ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯪꯈꯤꯕ ꯇ꯭ꯔꯦꯖꯔꯁꯤꯡ ꯑꯗꯨꯗꯤ ꯌꯥꯝꯅ ꯁꯦꯐ ꯑꯣꯏꯅ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯍꯦꯛ ꯅꯦꯝꯊꯔꯛꯄꯒ ꯑꯩ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯕꯦꯡꯒ꯭ꯂꯣꯔꯗꯒꯤ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯅꯥꯏꯗꯨꯅ ꯄꯨꯔꯛꯂꯤꯕ ꯊꯥꯏꯅꯉꯥꯏꯒꯤ ꯑꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯃꯈꯣꯏꯒꯤ ꯁꯥꯔ ꯒꯅꯄꯇꯤꯒꯤ ꯃꯅꯥꯛꯇ ꯌꯧꯈꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯌꯧꯗ꯭ꯔꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯅꯠꯇꯦ, ꯃꯔꯝꯗꯤ ꯉꯁꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯎꯔꯤꯕꯁꯤꯡ ꯑꯁꯤ ꯁ꯭ꯌꯥꯝꯅ ꯐꯪꯈꯤꯕ ꯀꯦꯁꯀꯤ ꯐꯥꯏꯜ ꯑꯗꯨꯗ ꯁ꯭ꯌꯥꯝꯅ ꯄꯥꯕ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯁ꯭ꯌꯥꯝꯅ ꯃꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕꯁꯤꯡ ꯑꯁꯤ ꯈꯪꯅꯤꯡꯕꯗꯒꯤ ꯀꯦꯁꯀꯤ ꯐꯥꯏꯜ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯄꯥꯕ ꯍꯧꯔꯛꯑꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯥꯏꯖꯔꯝꯒꯦ, ꯃꯗꯨꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯇꯦꯛ ꯃꯇꯦꯛ ꯌꯥꯎꯔꯛꯂꯤꯕ ꯑꯁꯤ ꯁ꯭ꯌꯥꯝꯅ ꯀꯦꯁꯀꯤ ꯐꯥꯏꯜꯁꯤꯡ ꯑꯗꯨ ꯄꯥꯕ ꯃꯇꯝꯗ ꯎꯠꯂꯛꯄꯁꯤꯡ ꯑꯗꯨꯅꯤ꯫ ꯇꯥꯟꯖꯥ ꯑꯁꯤꯗ ꯁ꯭ꯌꯥꯝꯅ ꯀꯦꯁꯀꯤ ꯐꯥꯏꯜꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯄꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯈꯪꯕ ꯉꯝꯃꯝꯃꯤ, ꯃꯗꯨꯗꯤ ꯅꯥꯏꯗꯨꯅ ꯉꯁꯥꯏ ꯊꯧꯗꯨꯅ ꯆꯠꯈꯤꯕ ꯀꯥꯔ ꯑꯁꯤ ꯕꯦꯡꯒ꯭ꯂꯣꯔꯗꯒꯤꯅ ꯀꯤꯂꯣꯃꯤꯇꯔ 95 ꯂꯥꯞꯄ ꯖꯒꯥ ꯑꯃꯗ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯆꯥꯛꯄ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄ ꯃꯇꯝꯗ ꯁꯤꯈꯤꯕ ꯁꯨꯔꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯦ ꯍꯥꯏꯕꯅꯤ꯫ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁꯁꯤꯡꯅ ꯅꯥꯏꯗꯨꯒꯤ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯅꯥꯏꯗꯨꯒꯤ ꯌꯨꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕ ꯑꯍꯟ ꯅꯨꯄꯥ ꯑꯃꯗ ꯀꯣꯏꯁꯟ ꯀꯌꯥ ꯑꯃ ꯍꯪꯉꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯨꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕ ꯑꯇꯣꯞꯄ ꯕꯕ꯭ꯂꯨ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃꯗꯁꯨ ꯀꯣꯏꯁꯟ ꯀꯌꯥ ꯑꯃ ꯍꯪꯉꯝꯃꯤ꯫
ꯑꯔꯣꯏꯕꯗ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯅꯥꯏꯗꯨꯒꯤ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯩꯕ ꯐꯔꯅꯥꯟꯗꯦꯁ ꯀꯧꯕ ꯅꯨꯄꯥ ꯑꯃꯗ ꯀꯣꯏꯁꯟ ꯀꯌꯥ ꯑꯃ ꯍꯪꯉꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯔꯅꯥꯟꯗꯦꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯅꯥꯏꯗꯨꯅ ꯑꯩꯁꯦ ꯉꯁꯤꯗꯤ ꯌꯨꯝꯗ ꯈꯔ ꯊꯦꯡꯅ ꯍꯜꯂꯣ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯕ ꯃꯇꯝꯗ ꯈꯣꯡꯅ ꯑꯗꯨꯝ ꯍꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯨꯝ ꯑꯁꯤꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕ ꯋꯥꯆꯃꯦꯟ ꯅꯨꯄꯥ ꯑꯗꯨꯅ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯗ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯈꯤ, ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯅꯥꯏꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯗ꯭ꯔꯦꯁ ꯑꯗꯨ ꯏ ꯌꯥꯝꯅ ꯇꯩꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯅꯥꯏꯗꯨꯁꯨ ꯃꯍꯥꯛꯀꯤ ꯀꯥꯗ ꯍꯣꯕꯦ ꯍꯣꯕꯦ ꯆꯪꯈꯤꯗꯨꯅ ꯀꯥꯗꯨ ꯊꯣꯡ ꯑꯗꯨꯝ ꯂꯣꯟꯖꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯩ ꯑꯁꯤꯁꯨ ꯃꯨꯠꯈꯤ꯫ ꯃꯩ ꯃꯨꯠꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯨ ꯈꯨꯠꯇ ꯂꯥꯇꯦꯟ ꯑꯃ ꯄꯥꯏꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯊꯣꯡ ꯊꯤꯜꯂꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤ ꯀꯅꯥꯅꯣ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩꯒꯤ ꯅꯥꯛꯇ ꯀꯅꯥꯅꯣꯝꯃ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯀꯣꯛ ꯑꯁꯤꯗ ꯇꯨꯡꯂꯣꯝꯗꯒꯤ ꯑꯆꯧꯕ ꯆꯩꯇꯨꯞ ꯑꯃꯅ ꯊꯨꯝꯃꯛꯈꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯁꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯑꯁꯦꯡꯕ ꯀꯦꯁ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯅꯥꯏꯗꯨꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯀꯦꯁ ꯑꯗꯨꯗ ꯏꯁꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯈꯣꯏꯕꯨ ꯍꯥꯠꯇꯣꯛꯑꯒ ꯀꯥꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯒ ꯀꯥꯔ ꯑꯁꯤ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯂꯩꯔꯝꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯒ ꯑꯇꯣꯞꯄ ꯑꯃꯅ ꯃꯈꯣꯏꯅ ꯁꯨꯔꯦꯁꯄꯨ ꯍꯥꯠꯇꯣꯛꯑꯕ ꯃꯇꯨꯡꯗ ꯅꯥꯏꯗꯨꯅ ꯃꯈꯣꯏꯅ ꯐꯪꯈꯤꯕ ꯑꯇꯥꯡꯕ ꯇ꯭ꯔꯤꯖꯔ ꯑꯗꯨ ꯄꯨꯔꯒ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯆꯥꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯦꯟꯈꯤꯕ ꯑꯁꯤꯅꯤ꯫ ꯃꯁꯤ ꯃꯌꯥꯝ ꯑꯁꯤ ꯈꯪꯉꯕ ꯃꯇꯨꯡꯗ ꯁ꯭ꯌꯥꯝꯒꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯧꯈ꯭ꯔꯒ ꯃꯤꯑꯣꯏ ꯑꯍꯨꯝꯒꯤ ꯁꯔꯨ ꯄꯣꯂꯥꯡ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯀꯔꯤꯒꯤꯗꯃꯛꯇ ꯐꯪꯉꯤꯕ? ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯩꯔꯤꯕ? ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯥꯏꯗꯨ ꯍꯥꯏꯔꯤꯕ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯖꯥꯠꯂꯥ? ꯃꯈꯣꯏꯅ ꯍꯤꯡꯗꯨꯅ ꯂꯩꯔꯝꯕ ꯇꯥꯔꯕꯁꯨ ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯍꯤꯡꯗꯨꯅ ꯂꯩꯔꯝꯒꯅꯤ, ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯐꯪꯈꯤꯕ ꯊꯥꯏꯅꯉꯥꯏꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯌꯥꯝꯅ ꯇꯥꯡꯕ, ꯄꯩꯁꯥ ꯌꯥꯝꯅ ꯐꯪꯒꯗꯕ ꯁꯅꯥꯒꯨꯝꯕ ꯄꯣꯠꯁꯛ ꯉꯥꯛꯇ ꯑꯣꯏꯔꯝꯒꯅꯤ꯫ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯀꯨꯃꯥꯔꯅ ꯁ꯭ꯌꯥꯝꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯀꯇꯟ ꯍꯥꯏꯔꯤꯕ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯀꯇꯟ ꯍꯥꯏꯔꯤꯕ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯒꯤ ꯑꯦꯗ꯭ꯔꯦꯁ ꯑꯗꯨ ꯐꯪꯉꯕ ꯃꯇꯨꯡꯗ ꯁ꯭ꯌꯥꯝꯁꯨ ꯄꯟꯊꯕ ꯇꯧꯗꯨꯅ ꯏꯟꯁꯄꯦꯛꯇꯔ ꯀꯇꯟ ꯑꯗꯨꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯆꯠꯈꯤꯔꯝꯃꯤ꯫ ꯁ꯭ꯌꯥꯝꯅ ꯏꯟꯁꯄꯦꯛꯇꯔ ꯀꯇꯟ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨ ꯌꯧꯔꯛꯑꯕ ꯀꯥꯟꯗ ꯃꯍꯥꯛꯅ ꯀꯅꯥ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯌꯥꯝꯅ ꯀꯟꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯝꯇꯅ ꯈꯨꯝꯃꯛꯑꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯁ꯭ꯌꯥꯝꯅ ꯀꯇꯟꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯋꯥꯜ ꯑꯁꯤ ꯆꯣꯡꯖꯟꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯀꯇꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁ꯭ꯌꯥꯝꯒꯤ ꯃꯅꯤꯡꯗ ꯅꯣꯡꯃꯩ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯑꯒ ꯁ꯭ꯌꯥꯝꯗ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯗꯞ ꯇꯧꯔꯝꯃꯤ꯫ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯁ꯭ꯌꯥꯝꯗꯤ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯁ꯭ꯌꯥꯝꯅ ꯀꯤꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯏꯟꯁꯄꯦꯛꯇꯔ ꯀꯇꯟ ꯑꯁꯤꯅ ꯁ꯭ꯌꯥꯝ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯃꯅꯨꯡ ꯑꯁꯤꯗ ꯀꯧꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯁ꯭ꯌꯥꯝꯅ ꯏꯟꯁꯄꯦꯛꯇꯔ ꯀꯇꯟ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯁꯥꯔ, ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯦ ꯅꯥꯏꯗꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯀꯦꯁꯀꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯪꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯟꯗꯛꯇ ꯐꯪꯈꯤꯕ ꯁꯔꯨ ꯄꯣꯂꯥꯡ ꯑꯍꯨꯝ ꯑꯗꯨ ꯅꯥꯏꯗꯨꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯃꯔꯤ ꯂꯩꯅꯩ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯥꯔꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯪꯅꯤꯡꯕꯗꯒꯤ ꯍꯪꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯟꯁꯄꯦꯛꯇꯔ ꯀꯇꯟ ꯑꯗꯨꯗꯤ ꯅꯥꯏꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯅ ꯁ꯭ꯌꯥꯝ ꯑꯁꯤꯁꯨ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤꯗꯤ ꯁ꯭ꯌꯥꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯏꯟꯁꯄꯦꯛꯇꯔ ꯀꯇꯟ ꯑꯁꯤꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯅꯨꯡꯇꯤꯒꯤ ꯂꯥꯛꯇꯨꯅ ꯏꯕꯤꯗꯦꯟꯁ ꯈꯔꯕꯨ ꯑꯗꯨꯝ ꯈꯣꯝꯀꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁ꯭ꯌꯥꯝꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯀꯇꯟꯁꯨ ꯂꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯁ꯭ꯌꯥꯝꯅ ꯀꯇꯟꯒꯤ ꯃꯌꯨꯝ ꯃꯅꯥꯛ ꯑꯁꯤꯗ ꯅꯨꯡꯇꯤꯒꯤ ꯂꯥꯛꯄ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯀꯇꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯉꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯏꯟꯁꯄꯦꯛꯇꯔ ꯀꯇꯟ ꯑꯁꯤꯅ ꯁ꯭ꯌꯥꯝꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯇꯨꯅ ꯌꯥꯝꯅ ꯊꯤꯅ ꯑꯁꯨꯝꯅ ꯉꯥꯡꯉꯝꯃꯤ, ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯪ ꯑꯩꯒꯤ ꯌꯨꯝ ꯃꯅꯥꯛ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯀꯔꯤꯒꯨꯝꯕ ꯏꯕꯤꯗꯦꯟꯁ ꯑꯃꯇ ꯈꯣꯝꯒꯠꯄ ꯂꯥꯛꯄ ꯌꯥꯔꯣꯏ꯫ ꯍꯦꯛ ꯂꯥꯛꯄ ꯇꯥꯔꯕꯗꯤ ꯅꯪ ꯈꯨꯗꯣꯡꯊꯤꯕ ꯁꯣꯏꯗꯅꯃꯛꯀꯤ ꯅꯪꯒꯅꯤ꯫ ꯁ꯭ꯌꯥꯝꯗꯤ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯏꯟꯁꯄꯦꯛꯇꯔ ꯀꯇꯟ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛꯄꯨ ꯃꯇꯧ ꯀꯔꯝꯕ ꯃꯈꯜꯒꯤ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯝꯂꯤꯕꯅꯣ? ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨꯒꯤ ꯋꯥꯈꯜ ꯑꯗꯨ ꯈꯟꯕ ꯃꯇꯝꯗ ꯅꯍꯥꯛꯄꯨ ꯅꯨꯃꯤꯗꯥꯡꯒ ꯇꯨꯝꯕ ꯌꯥꯕ꯭ꯔꯣ? ꯐꯔꯦ, ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯗ꯭ꯔꯕꯁꯨ ꯑꯩꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯀꯔꯤꯒꯨꯝꯕ ꯏꯕꯤꯗꯦꯟꯁ ꯈꯔ ꯁꯣꯏꯗꯅꯃꯛꯀꯤ ꯈꯣꯝꯒꯠꯀꯅꯤ꯫ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗ ꯑꯩ ꯅꯪꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯣꯏ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯏꯟꯁꯄꯦꯛꯇꯔ ꯀꯇꯟ ꯑꯁꯤꯒꯤ ꯅꯥꯀꯣꯡꯗ ꯁ꯭ꯌꯥꯝꯅ ꯍꯥꯏꯔꯝꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯑꯗꯨꯝ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯏꯟꯁꯄꯦꯛꯇꯔ ꯀꯇꯟ ꯑꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯁ꯭ꯌꯥꯝꯒꯤ ꯃꯅꯥꯛꯇ ꯗꯥꯏꯔꯦꯛ ꯆꯠꯇꯨꯅ ꯁ꯭ꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯉꯒꯦ ꯍꯥꯏꯗꯨꯅ ꯁ꯭ꯌꯥꯝꯕꯨ ꯎꯅꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯌꯥꯝꯅ ꯏꯟꯁꯄꯦꯛꯇꯔ ꯀꯇꯟ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ, ꯁꯥꯔ, ꯅꯍꯥꯛꯅ ꯃꯃꯥꯡꯗ ꯄꯥꯏꯔꯝꯕ ꯀꯦꯁ ꯑꯗꯨ ꯀꯔꯤꯒꯤꯗꯃꯛꯇ ꯀ꯭ꯂꯣꯖ ꯇꯧꯈꯤꯕꯅꯣ? ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯗꯨ 1985ꯒꯤ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯅ ꯀꯔꯤ ꯄ꯭ꯔꯨꯐ ꯂꯩꯕꯗꯒꯤ ꯔꯤꯑꯣꯄꯟ ꯇꯧꯔꯛꯂꯤꯕꯅꯣ? ꯃꯁꯤꯗ ꯏꯟꯁꯄꯦꯛꯇꯔ ꯀꯇꯟ ꯑꯗꯨꯅ ꯁ꯭ꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯉꯣꯟꯗ ꯑꯍꯦꯟꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯄ꯭ꯔꯨꯐ ꯂꯩꯕꯗꯒꯤ ꯑꯩꯅ ꯀꯦꯁ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯑꯣꯄꯟ ꯇꯧꯈꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯈꯟꯖꯥꯟꯅꯕ ꯑꯃꯗꯤ ꯂꯩꯈꯤ, ꯃꯗꯨꯗꯤ ꯑꯩꯅ ꯅꯥꯏꯗꯨꯒꯤ ꯌꯨꯝꯗ ꯀꯔꯤꯒꯨꯝꯕ ꯈꯔꯕꯨ ꯊꯤꯖꯤꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯗꯣꯛꯇꯔꯅ ꯏꯕ ꯆꯦ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ 1985ꯒꯤ ꯃꯇꯝꯗ ꯑꯇꯣꯞꯄ ꯀꯦꯁ ꯑꯃ ꯄꯥꯏꯔꯛꯄ ꯃꯇꯝꯗ ꯗꯣꯛꯇꯔꯅ ꯏꯕ ꯔꯤꯄꯣꯔꯠ ꯑꯃ ꯌꯥꯎꯔꯝꯃꯤ꯫ ꯃꯗꯨꯗ ꯏꯔꯝꯂꯤꯕ ꯍꯦꯟ ꯔꯥꯏꯇꯤꯡ ꯑꯗꯨ ꯑꯩꯅ ꯅꯥꯏꯗꯨꯒꯤ ꯌꯨꯝꯗꯒꯤ ꯐꯪꯈꯤꯕ ꯗꯣꯛꯇꯔꯅ ꯏꯔꯝꯕ ꯆꯦ ꯑꯗꯨꯗ ꯏꯔꯝꯕ ꯍꯦꯟ ꯔꯥꯏꯇꯤꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯩꯅ ꯀꯦꯁ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯑꯣꯄꯟ ꯇꯧꯈꯤꯕꯅꯤ꯫
Suresh pu hatoomba numit aduda Naidugi mathaktasu karigumba evidence khara leikhi adubu aina yamna ngaklibidi Suresh na siba numit aduda Naidu hariba misak asina kanagumba misak amabu hospital na kanbinabagidamakta purakhi maram asina numit aduda mahakna matau karamna miyoi amabu hatkadoribano masigi case asiga mari leinana atopa third party gi miyoi singna Naidu amadi Naidu gi family gi miyoi sing asi loina hatokpikhi aduga Suresh sibagi marana sina Naidu da loina lehawi aduga masigi wari asisu ai thandani matamaduda khangkhiba asisu aduga hojikte inong nongna masigi maram mayam asi nahakna muk thijalibani asumna katanna maki masadu yu khara ngauraga Shyam da haira ame maram asina Shyam na katan hariba nupa asibu maki car da hapkatuna mayumda thinbira ame makhoi ani na katan gi mayum aduda lakpagi lambi asida inspector katan amadi Shyam makhoi ani na inspector katan gi family gi maramda wari sanarame masida inspector katan asina Shyam da asumna haira ame aina Naidu gi case adu pairinga gi matam aduda aigi nupi amadi isa makhoi ani su accident amada laikidre numit adudige aina Naidu gi case asi paiba asi lepkhibani sin assistance tawduna mathangi ayukta Kumarna Shyam da call tawduna asumna haira ame Shyam aina yamna maru oiba evidence sama phange maram asina nang aibu press ta laktuna yamna thuna unaru law masi tarba matungda Shyam adu panthaba tawduna press ki maike aduda chatkirami Shyam na press ki mafam aduda yorokpa matamdadi Kumar hariba nupa asidi mafam asida leiramde madugi mota mafam asi potsai kayama isai saiduna leirami maram asidi Shyam na Kumar gi mayum aduda direct on salami tamasida Kumar gi mayum asidasu Kumar leiramde madugi mota mahaki masanupi Priya oina leirami Priya na Shyam da asumna hairami babana ngarang aingonda hairambadadi Madhavi Kaubi actress nupi ama interview lawba chatkani haiduna hairami interview adusu yamna maru oi haina aingonda hairami masi tarba matungda Shyam hariba nupa asesu Madhavi hariba actress nupi adugi mayumda direct laame adubu Madhavi hariba nupi adudi actress nupi ama oibanina mahak thabak yamna chinbadagi Shyam na mahakpu unaba phangamde maram asina Shyam na Madhavi gi assistant oriba misak aduda mahakki number adu piraga Madhavi na sangadaba numit aduda amuktang unanabgidamakta appointment lawromi masigi matungda Shyam chu mafam asidagi amuk hankhirami masigi matungda Shyam na actress Madhavi adugi maramda katan da suloina tamami matam asida katan aduna Shyam da sumna haira ami aina case adu thijalinga gi matam aduda Madhavi koba actress samagi maramda karimta thengnarakide nangonda kanana masigi wari se hairaklibano Shyam na amuk katan da sumna haira ami aigi marup journalist oiba misak amalei mahakna masigi maramda hairakpani adubu hojikti mahakchu thiba khangkhidre maram asina aina Madhavi hariba misak asibu chingnei masigi matungda Shyam na Madhavi hariba actress nupi asibu unanabagidamakta appointment lawruba matungda mahakka unarami matam asida Shyam na Madhavi hariba actress nupi asida karigumba question kya ama hangami adubu Madhavi hariba nupi adudi mahakna hangiba question sing adugi answer pi davida Shyam da yamna hainadaba acting mayam ama oina usalami adubu Shyam di asugumba mawong mato asi hainadabna maram oraga mak mafam asi thadoktuna laami mathangi sinda ngasaidigi thiba khangdana leiriba Kumar hariba misak asina yamna kina leibagi mawong adu aikhoina uba phangi aduga mahangna Lakshman kobo nupa amada lona call toromi Lakshman hariba nupa asisu TV gi journalist amani Lakshman na Kumar da kari paw leiri haiduna hangami Kumar nasu matam asida karigumba paw khara Lakshman da tamnaba toromi adubu Lakshman di makhoigi TV gi telecast adu thanabagi damakta tawnaba leirami matang asida Kumar na Lakshman da wari sing adu haige torokpa matam aduda Kumar gi manakta nupa ama sanga ami aduga Kumar asibu nupa asina mafam asida pharami aduga mahakpu mafam asida yamna tamthina phudatlami Kumar su mahaki masadu yamna thina sokpana maram orga mak hospital da admit tawduna leirami sen assistance tawduna mathangi numita news channel da asumna haira ami Madhavi hariba actress nupi adu mahaki mayumda siduna leiramle haina Madhavi hariba nupi asisu yamna phawba actress nupi am oibana maram orga mahaki case asi police officer amada sinakirami Shyam su Madhavi gi case pariba inspector adugi manakta chattuna Madhavi gi maramda karigumba statement khara loromi matam asida Shyam na inspector aduda asumna hairami Madhavi hariba nupi isina sidringa gi mamangda aisu karigumba khara hangingbadagi mahaki manakta chatki adubu matam aduda aina hangiba question sing adugi answer pibagi mohota mahangna hainadaba acting kya ama ingoda ulakhi maram asidagi aisu mahaki manaktagi thadoktuna lakhi numit asigi numidagi matamda Shyam gi mafamda yamna chawba clue ma phangami mahangna phangiba clue adudi necklace amagi maramdani maram asina Shyam na numidangi matamda lek asigi maramda wari sananabagi damakta katan gi manakta laami aduga Shyam na katan da asumna hairami aina hojik thijiliba case asigi maramda photo kya ama ukre maduda necklace amagi maramda su aina ukhi ariba necklace adumagni aina Madhavi gi yumda chatpa matamda Madhavi gi yumda thetun leiba photo amada mahangna necklace adu siduna leiramba du aina ui maram asigi katan amadi Shyam makhoi ani numidangi matamda Madhavi gi yum asida photo adu yengnabagi damakta lona laami
ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯑꯕ ꯃꯇꯨꯡꯗ ꯁ꯭ꯌꯥꯝꯅ ꯍꯥꯏꯔꯤꯕ ꯐꯣꯇꯣ ꯑꯁꯤꯕꯨ ꯀꯇꯟꯗ ꯎꯠꯂꯝꯃꯤ꯫ ꯀꯇꯟꯗꯤ ꯍꯥꯏꯔꯤꯕ ꯐꯣꯇꯣ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯉꯛꯄ ꯀꯌꯥ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯃꯥꯙꯕꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯁꯨ ꯂꯣꯠꯅ ꯆꯪꯉꯛꯄ ꯑꯗꯨ ꯃꯈꯣꯏ ꯑꯅꯤꯅ ꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯌꯨꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔ ꯊꯤꯔꯝꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯈꯤꯔꯝꯃꯤ꯫ ꯁ꯭ꯌꯥꯝ ꯑꯃꯁꯨꯡ ꯀꯇꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯄꯥ ꯑꯁꯤꯕꯨ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟ ꯊꯪꯕ ꯖꯒꯥꯗ ꯄꯨꯂꯤꯁ ꯀꯌꯥ ꯑꯃ ꯐꯝꯗꯨꯅ ꯂꯩ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯅꯁꯨ ꯈꯪꯉꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯇꯣꯞꯄ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯁ꯭ꯄꯣꯔꯠ ꯀꯥꯔ ꯑꯃ ꯇꯣꯡꯈꯠꯇꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁ꯭ꯌꯥꯝ ꯑꯃꯁꯨꯡ ꯀꯇꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯥꯔ ꯑꯃ ꯇꯣꯡꯈꯠꯇꯨꯅ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯀꯥꯔ ꯑꯁꯤ ꯇꯥꯟꯅꯈꯤꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯄꯨꯂꯤꯁꯀꯤ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯁ꯭ꯌꯥꯝꯅ ꯊꯧꯔꯤꯕ ꯀꯥꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯋꯥꯀꯤ ꯇꯣꯀꯤ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯧꯈꯤꯕ ꯀꯥꯔ ꯑꯉꯧꯕ ꯑꯗꯨ ꯌꯥꯝꯅ ꯆꯤꯡꯅꯅꯤꯡꯉꯥꯏ ꯑꯣꯏ, ꯃꯗꯨ ꯍꯦꯛ ꯊꯦꯡꯅꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯎ ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯁ꯭ꯌꯥꯝ ꯑꯃꯗꯤ ꯀꯇꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯍꯥꯏꯔꯤꯕ ꯃꯆꯨ ꯑꯁꯤꯒꯤ ꯀꯥꯔ ꯑꯃ ꯊꯧꯗꯨꯅ ꯆꯠꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯗ ꯆꯤꯡꯅꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯋꯥꯀꯤ ꯇꯣꯀꯤ ꯑꯗꯨꯗ ꯁ꯭ꯌꯥꯝꯅ ꯑꯁꯨꯝꯅ ꯑꯣꯏꯅ ꯈꯨꯝꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯍꯥꯛꯅ ꯊꯧꯈꯤꯕ ꯀꯥꯔ ꯑꯗꯨ ꯆꯦꯟꯖ ꯇꯧꯊꯣꯛꯇꯨꯅ ꯑꯃꯨꯕ ꯃꯆꯨꯒꯤ ꯁ꯭ꯄꯣꯔꯠ ꯀꯥꯔ ꯑꯃ ꯊꯧꯗꯨꯅ ꯑꯣꯏꯅ ꯆꯠꯈ꯭ꯔꯦ, ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯊꯦꯡꯅꯕ ꯇꯥꯔꯕꯗꯤ ꯃꯗꯨ ꯑꯣꯏꯅ ꯐꯥꯕꯤꯌꯨ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯁꯤꯡꯒꯤ ꯃꯈꯨꯠꯇꯒꯤ ꯁ꯭ꯌꯥꯝ ꯑꯃꯗꯤ ꯀꯇꯟ ꯃꯈꯣꯏ ꯑꯅꯤꯁꯤ ꯀꯟꯖꯔꯝꯃꯤ꯫ ꯁ꯭ꯌꯥꯝ ꯑꯃꯁꯨꯡ ꯀꯇꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯉꯁꯥꯏ ꯅꯨꯄꯥ ꯑꯗꯨꯅ ꯊꯧꯈꯤꯕ ꯀꯥꯔ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯗꯨꯝ ꯏꯟꯅꯗꯨꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯧꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨ ꯈꯥꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯌꯥꯝꯅ ꯀꯇꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯍꯥꯛꯄꯨ ꯐꯥꯕ ꯌꯥꯕꯒꯤ ꯇꯟꯖꯥ ꯑꯗꯨ ꯌꯧꯔꯦ꯫ ꯑꯗꯨꯕꯨ ꯀꯇꯟꯅ ꯁ꯭ꯌꯥꯝ ꯑꯁꯤꯕꯨ ꯊꯤꯡꯗꯨꯅ ꯁ꯭ꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯨꯄꯥ ꯑꯁꯤ ꯑꯁꯦꯡꯕ ꯁꯁꯄꯦꯛ ꯑꯣꯏꯕ ꯃꯤꯁꯛ ꯑꯗꯨ ꯃꯥꯟꯗꯦ, ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯅ ꯉꯥꯏꯈꯤꯁꯤ, ꯀꯅꯥꯅ ꯈꯪꯅꯤ ꯀꯦꯁ ꯑꯁꯤꯒꯤ ꯃꯔꯨꯝꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯩꯔꯝꯂꯕꯗꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁ꯭ꯌꯥꯝ ꯑꯃꯗꯤ ꯀꯇꯟ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯄꯥ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯔꯛꯄ ꯑꯗꯨ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯑꯌꯨꯛꯀꯤ ꯃꯇꯝ ꯐꯥꯎꯕ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯨ ꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯀꯥꯔ ꯑꯗꯨ ꯔꯤꯁꯣꯔꯠ ꯑꯃꯗ ꯊꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯁ꯭ꯌꯥꯝ ꯑꯃꯁꯨꯡ ꯀꯇꯟ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯔꯤꯁꯣꯔꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯅ ꯔꯤꯁꯣꯔꯠ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯑꯕ ꯃꯇꯨꯡꯗ ꯀꯇꯟꯅ ꯁ꯭ꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯉꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯊꯥꯏꯅꯉꯥꯏꯒꯤ ꯋꯥꯔꯤ ꯑꯃꯕꯨ ꯅꯤꯡꯁꯤꯡꯍꯜꯂꯦ, ꯃꯗꯨꯗꯤ ꯃꯐꯝ ꯑꯁꯤꯃꯛꯇꯗꯅꯤ ꯅꯥꯏꯗꯨꯒꯤ ꯀꯥꯔ ꯑꯗꯨꯅ ꯃꯩ ꯆꯥꯛꯇꯨꯅ ꯂꯩꯔꯝꯂꯤꯕ ꯑꯗꯨꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯗꯨ ꯑꯩꯒꯤ ꯃꯤꯠꯇ ꯑꯗꯨꯝ ꯎꯗꯨꯅ ꯂꯩꯔꯦ꯫ ꯃꯁꯤ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯁ꯭ꯌꯥꯝ ꯑꯗꯨ ꯔꯤꯁꯣꯔꯠ ꯑꯁꯤꯒꯤ ꯃꯅꯨꯡ ꯊꯪꯕ ꯖꯒꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯑꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯗꯨꯗꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯂꯤꯗꯔ ꯀꯌꯥ ꯑꯃꯅ ꯃꯐꯝ ꯑꯁꯤꯗ ꯃꯦꯗꯤꯌꯥꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯀꯧꯗꯨꯅ ꯃꯤꯇꯤꯡ ꯑꯃ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯅꯤ꯫ ꯁꯣꯝꯗ ꯑꯇꯣꯞꯄ ꯁꯤꯜ ꯑꯃꯗꯅ ꯀꯨꯃꯥꯔ ꯑꯗꯨꯁꯨ ꯍꯣꯁꯄꯤꯇꯥꯜꯗ ꯁꯣꯛꯇꯨꯅ ꯂꯩꯕ ꯑꯗꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯀꯨꯃꯥꯔꯅ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃꯕꯨ ꯍꯟꯖꯟ ꯍꯟꯖꯟ ꯑꯗꯨꯝ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯜꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯗ ꯈꯪꯍꯟꯗꯦ꯫ ꯇꯟꯖꯥ ꯑꯁꯤꯗ ꯀꯨꯃꯥꯔꯅ ꯂꯩꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯁ꯭ꯌꯥꯝꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯁ꯭ꯌꯥꯝꯅ ꯀꯨꯃꯥꯔꯗ ꯑꯁꯨꯝꯅ ꯍꯪꯉꯝꯃꯤ, ꯅꯨꯃꯤꯠ ꯑꯗꯨꯗ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯀꯔꯝꯕ ꯄ꯭ꯔꯨꯞ ꯂꯩꯕꯒꯤꯗꯃꯛ ꯑꯩꯕꯨ ꯀꯣꯜ ꯇꯧꯗꯨꯅ ꯀꯧꯔꯛꯂꯤꯕꯅꯣ? ꯃꯁꯤꯗ ꯀꯨꯃꯥꯔꯅ ꯁ꯭ꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯩꯅ ꯃꯥꯙꯕꯤꯒꯤ ꯌꯨꯝ ꯑꯗꯨꯗ ꯆꯠꯄ ꯃꯇꯝꯗ ꯅꯦꯛꯂꯦꯁ ꯑꯃ ꯎꯔꯛꯈꯤ, ꯍꯥꯏꯔꯤꯕ ꯅꯦꯛꯂꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯅꯉꯣꯟꯗ ꯋꯥꯔꯤ ꯁꯥꯒꯦ ꯇꯧꯕꯅꯤ꯫ ꯁ꯭ꯌꯥꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ, ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯑꯩꯁꯨ ꯃꯥꯙꯕꯤꯒꯤ ꯃꯌꯨꯝꯗ ꯆꯠꯄ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯅꯦꯛꯂꯦꯁ ꯑꯗꯨꯒꯤ ꯃꯔꯝꯗ ꯎꯔꯛꯈꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀ꯭ꯂꯨ ꯐꯪꯒꯗꯕ ꯈꯖꯤꯛꯇꯪ ꯉꯥꯏꯁꯜꯂꯛꯑꯕꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯅ ꯈꯪꯒꯗꯕꯗꯤ ꯐꯣꯇꯣ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯃꯥꯙꯕꯤꯅ ꯁꯤꯔꯤꯕ ꯅꯦꯛꯂꯦꯁ ꯑꯗꯨ ꯀꯔꯝꯕ ꯃꯤꯁꯛꯅ ꯃꯉꯣꯟꯗ ꯀꯅꯥꯅ ꯄꯤꯔꯛꯈꯤ ꯍꯥꯏꯕ ꯑꯗꯨ ꯑꯩꯈꯣꯏꯅ ꯊꯤꯗꯣꯛꯄ ꯑꯁꯤꯅꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯁ꯭ꯔꯤꯅꯤꯕꯥꯁ ꯀꯧꯕ ꯅꯨꯄꯥ ꯑꯃꯕꯨ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯏ꯫ ꯁ꯭ꯔꯤꯅꯤꯕꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯧꯖꯤꯛ ꯀꯔꯅꯥꯇꯀꯥꯒꯤ ꯁꯤꯑꯦꯝ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯃꯁꯨꯅꯤ꯫ ꯃꯗꯨꯗꯒꯤ ꯀꯇꯟ ꯑꯃꯁꯨꯡ ꯁ꯭ꯌꯥꯝ ꯃꯈꯣꯏ ꯑꯅꯤꯅ ꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯔꯤꯁꯣꯔꯠ ꯑꯁꯤ ꯁ꯭ꯔꯤꯅꯤꯕꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤꯅꯤ ꯍꯥꯏꯕ ꯑꯁꯤ ꯃꯈꯣꯏꯅ ꯈꯪꯉꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁ꯭ꯌꯥꯝꯅ ꯌꯥꯝꯅ ꯊꯨꯅ ꯁ꯭ꯔꯤꯅꯤꯕꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯆꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯔꯝꯃꯤ꯫ ꯁ꯭ꯌꯥꯝꯅ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯕ ꯀꯥꯟꯗꯗꯤ ꯃꯍꯥꯛꯅ ꯑꯉꯛꯄ ꯀꯌꯥ ꯑꯃ ꯎꯔꯝꯃꯤ꯫ ꯁ꯭ꯌꯥꯝꯅ ꯁ꯭ꯔꯤꯅꯤꯕꯥꯁꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯑꯔꯤꯕ ꯌꯨꯝ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯏꯕꯤꯗꯦꯟꯁ ꯈꯔ ꯐꯪꯉꯝꯃꯤ, ꯃꯗꯨꯗꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤ ꯁ꯭ꯔꯤꯅꯤꯕꯥꯁꯀꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯈ꯭ꯔꯤꯁꯇꯤꯌꯥꯅꯤꯇꯤ ꯙꯔꯃ ꯆꯠꯄ ꯃꯤꯑꯣꯏ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁ꯭ꯔꯤꯅꯤꯕꯥꯁ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯄ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯑꯁꯤꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁ꯭ꯌꯥꯝ ꯑꯗꯨ ꯃꯀꯣꯛ ꯉꯥꯎꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯁ꯭ꯌꯥꯝꯅ ꯀꯇꯟꯗ ꯀꯣꯜ ꯇꯧꯗꯨꯅ ꯃꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯅꯔꯝꯃꯤ, ꯅꯥꯏꯗꯨꯒꯤ ꯀꯦꯁ ꯑꯗꯨꯗ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯙꯔꯃ ꯆꯠꯄ ꯃꯤꯑꯣꯏ ꯑꯅꯤꯈꯛ ꯆꯦꯟꯅꯩ꯫ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯍꯥꯟꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯅꯥꯏꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯤꯕ ꯐꯔꯅꯥꯟꯗꯦꯁ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ꯫ ꯑꯗꯨꯒ ꯑꯀꯣꯟꯕ ꯑꯅꯤꯁꯨꯕ ꯃꯤꯁꯛ ꯑꯗꯨꯅ ꯅꯥꯏꯗꯨꯒꯤꯅ ꯄꯤꯌꯣꯟ ꯑꯣꯏꯔꯤꯕ ꯁꯦꯕꯥꯁꯇꯤꯌꯥꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯀꯇꯟ ꯑꯗꯨꯁꯨ ꯔꯤꯁꯣꯔꯠ ꯑꯁꯤꯒꯤ ꯃꯐꯝ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗ ꯀꯇꯟꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃ ꯆꯪꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ, ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ? ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯀꯇꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯃꯤꯇꯤꯡ ꯑꯁꯤꯗ
maruoiba political gi misak kana kana thoroi haiba du check tongnabagidamak mahak mafam asida lehongba oirami tanja asida katan gi manakta lagliba nupa asina Srinivas hariba nupa asida call toromi makhoi ni sanaba wari asi katan na taba matamda mafam asi haibadi resort asi Srinivas hariba nupa asigina haiba asi mangna khangami matam asida katanna nupa asida asomna hairami aise reporter amani maram asina ai mafam asida aigi tawgadaba ithau kharagidamak lakpani adubu nupa asina katanda yamna chingnaba miyeng amade yengami aduga maake wakhanda asumna sukhalami reporter amani hairika maake masada camera aduga microphone amata su yaudaba maram asidagi nupa asina katana sibu yamna chingnabadagi Srinivas hariba nupa asida call tawduna asomna hairami sar mafam asida reporter ne haiba karisu yaruktaba misak ama lae Srinivas ti masi taba matamda nupa aduda asomna hairami aigidi yengnaba masing yamna yami maram aduna nupa adu nakoina yamna kupna senaduna leigadabani masigi matungda Srinivas adu maake building asigi matakta thoroktuna makhada leiriba mi mayam asibu magna loina taramna omi tanja asida mi mayam asigi marakta katansu mamaida marks ama uptuna Srinivas na leiriba building asigi makhada laami aduga katanna maake mamaida upiba marks adu kitang haigatuna Fernandez haiduna yamna kanna Srinivas hariba nupa asida laurami masi taba matamda Srinivas hariba nupa asidi yamna ngami maudigi mahakna makhada mamai adu leithaktuna yenguba matamdadi inspector katanna du leptuna lerami masi uba matamda Srinivas di yamna ngami matang asidagi aikoina karigumba amsu khangba ngamle madudi Srinivas hariba CM oidiba misak asi mamangi matamda Naidugi driver oikiba Fernandez hariba misak asi oiduna lerami maudigi Srinivas aduchu katanna si uba matamda mahak yamna pakhalami maram asina Srinivas na mafam asida leiriba mahakki miyoising asida yamna thuna call tawduna asumna hairami nakhoina yamna thuna Katan Shyam amadi Kumar makhoyum masibu thiduna hatokadabani mahakna karigidamak asumna hairibano haibagi maramdi makhoyum masina mahakki maramda karigumba khara khangbagidamaktani matang asida aikhoina yamna ngaklibadi Srinivas hariba nupa asina Kumar amadi Shyam makhoi ani asi Katan hariba misak asiga loinai haiba asi matau karamna khanglibano haiba asini masisu film asigi makha tarakpada soidana makke khangkani odui Katanna Shyamda kudakta call tawduna asumna hairami mafam asida leiriba CM oiriba Srinivas aji atai kanamta nate Naidugi driver soramba Fernandez hariba misak aduni koinasu mahaki matungda mahaki maramda thizele haiba asi maana khangkhre maram asina mahaki miyoisingna aikhoibo hanabagidamukta soidanamakki thiragani aisu aigi saasi kanjanabagidamukta ai honajarage aduga nang amadi Kumar nakhoi ani su save oinabagidamukta nakhoi ani yamna kanu honajaro masigi matungda Katangi manakta Katanbu hanabagidamukta gunda khara laami tanbu hatpa lakliba gunda sing adugi maraktagi gunda amadi Katanna hatoami adubu lemoriba topa gunda sing aduna Katanna si phaduna Srinivas hariba nupa adugi manakta puduna laame matang asida Srinivas hariba nupa asina Katanna hariba nupa asigi mamangda leptuna mahaki thainingagi aron wari sing adu loina haidorami aise Srinivas nate aise Fernandez ni Fernandez thainingagi matamda Suresh bu hatkiba misak adusu ainani madugi maramda aingonda chingnadabagidamukta aina atopa miyo amada thangjankhibani masidas natana Naidugi nupi amadi maki masa hatkiba adusu ainani aduga Fernandez na asumna su hairami matam aduda aina yamna lairaba misak amagumna leiba adu ai pamkhide nongma Suresh amadi Naidu makhoi anina thainingagi ariba yamna tangba posak kyama phangbagi maramda wari sanakhiba adu aina takhi aduga hairiba atangba posak sing adu numit kharani gi matungda Hyderabad ta makhoina thakhragani haiba adu su aina khangi adubu hairiba atangba posak sing adu aina pamkhi maram asidagi aina plan ama senkibadi madudi Naidugi yum aduda thabak suduna leiba Bablu hariba angang aduda aina paisa mayam ama pisanki aduga aina mongonda asumna swaiki Naiduna phangkiba thainangagi ariba posak sing adu uralaga mafam asidagi yamna lamna puduna satkho masidasu natana aina Bablu hariba nupa aduda hidak ama supiki hidak adusu aina Bablu da asumna haiki Naidugi family gi miyoisingna chanaba pochai singda hidak adu yansalu haina asidasu natana aina Bablu da mangna chingnadabane haiduna hidak adu sumnagi tumningnaba amadi wanthanaba hidakne haijanki makhoina wathaduna leiringai matamaduda nahangna pochai sing adu huralaga mafam asidagi yamna lamna chetko haiduna aina haikibani adubu aina mongonda pikiba hidak adudi mi siba yaba poison amani mawdagi Bablu aduna makhoina chanaba pochai sing aduda hidak adu yansatkibana maram oraga Naidu amadi Naidugi family gi miyoising adu loina sikhi makhoi mayam aduna asumna sirakpa matam aduda Bablu hariba angang adudi mathwai yamna nungaikide maramdi Naidugi machanupi adu mahakidi hek pokminaba machanupi amani haina mahangna khanjaribani matam aduda thogdo asigi khuthongsaba si lauduna aina Babluda asumna haijanki nahakna hidak adugi chang adu ka hena hapchaluba aduna maram oraga Naidugi family gi miyoising asi loina siribani masi punamak nahakna tholiba ngaktani
ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯄꯥꯝꯂꯕꯗꯤ ꯑꯩꯅ ꯍꯥꯏꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯅꯍꯥꯛꯅ ꯇꯧꯒꯗꯕꯅꯤ ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯅ ꯕꯕ꯭ꯂꯨ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯕꯕ꯭ꯂꯨꯒꯤ ꯃꯐꯝꯗꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯑꯁꯤ ꯂꯧꯍꯧꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯕ꯭ꯂꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯍꯥꯛ ꯗꯤꯄ꯭ꯔꯦꯁꯟ ꯅꯥꯗꯨꯅ ꯂꯩꯔꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯁꯤ ꯔꯤꯀꯣꯚꯔ ꯇꯧꯕ ꯉꯝꯗꯅ ꯂꯩꯔꯤꯕꯅꯤ ꯑꯁꯨꯝ ꯇꯧꯗꯅ ꯅꯥꯏꯗꯨꯅ ꯐꯪꯈꯤꯕ ꯇꯥꯡꯂꯕ ꯄꯣꯠꯁꯛ ꯀꯌꯥꯗꯨ ꯑꯩꯅ ꯂꯣꯏꯅ ꯐꯪꯍꯧꯕꯅꯤ ꯑꯗꯨꯒ ꯕꯕ꯭ꯂꯨ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯀꯨꯃꯥꯔ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗ ꯃꯍꯥꯛꯇꯣ ꯖꯔꯅꯦꯂꯤꯁ ꯑꯃ ꯑꯣꯏꯅ ꯄꯥꯎ ꯀꯌꯥ ꯑꯃ ꯈꯣꯝꯒꯠꯇꯨꯅ ꯅ꯭ꯌꯨꯁꯄꯦꯄꯔꯗ ꯄꯥꯎ ꯀꯌꯥ ꯑꯃ ꯍꯥꯞꯇꯨꯅ ꯑꯗꯨꯝ ꯂꯩꯔꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯅ꯭ꯌꯨꯁꯇ ꯍꯥꯞꯄꯛꯈꯤꯕ ꯂꯩꯇ꯭ꯔꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯩꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯃꯛꯄ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯇꯧꯔꯛꯈꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯃꯔꯝ ꯑꯁꯤꯃꯛꯅꯅꯤ ꯑꯩꯅ ꯀꯨꯃꯥꯔ ꯑꯁꯤꯕꯨ ꯉꯁꯤ ꯐꯥꯎꯕ ꯍꯥꯠꯇꯣꯛꯇꯕꯤꯗ ꯍꯤꯡꯍꯟꯗꯨꯅ ꯊꯝꯂꯤꯕ ꯑꯁꯦ ꯃꯁꯤꯗꯁꯨ ꯅꯠꯇꯦ ꯁꯤꯔꯕ ꯅꯥꯏꯗꯨꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯑꯣꯏ ꯑꯍꯨꯝ ꯑꯗꯨ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯐꯨꯝꯖꯟꯗꯨꯅ ꯊꯝꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯊꯧꯔꯝꯕ ꯀꯥꯔ ꯑꯗꯨꯕꯨꯅ ꯑꯩꯅ ꯕꯦꯡꯒ꯭ꯂꯣꯔꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯈꯔ ꯆꯠꯂꯒ ꯃꯐꯝ ꯑꯃꯗ ꯃꯩ ꯊꯥꯗꯣꯛꯇꯨꯅ ꯊꯝꯃꯝꯕꯅꯤ ꯀꯥꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯁꯨꯔꯦꯁꯄꯨ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯁꯨ ꯑꯩꯅ ꯍꯥꯞꯆꯟꯗꯨꯅ ꯊꯝꯃꯝꯕꯅꯤ ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯁꯨꯔꯦꯁꯅ ꯁꯤꯕꯒꯤ ꯃꯔꯥꯟ ꯑꯗꯨ ꯅꯥꯏꯗꯨꯗ ꯂꯣꯏꯅ ꯊꯥꯡꯖꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯇꯧꯔꯤꯕꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯐꯪꯈꯤꯕ ꯇ꯭ꯔꯤꯖꯔ ꯑꯗꯨ ꯃꯈꯣꯏꯅ ꯄꯥꯝꯕꯒꯤꯗꯃꯛ ꯁꯨꯔꯦꯁꯄꯨ ꯍꯥꯠꯇꯣꯛꯑꯒ ꯃꯈꯣꯏꯅ ꯌꯥꯝꯅ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯦꯟꯈꯤꯕ ꯑꯗꯨ ꯑꯩꯅ ꯁꯥꯍꯟꯕꯅꯤ ꯑꯁꯨꯝꯅ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯀꯇꯟ ꯑꯗꯨꯗꯤ ꯌꯥꯝꯅ ꯉꯛꯑꯝꯃꯤ ꯁꯣꯝꯗ ꯑꯇꯣꯞꯄ ꯁꯤꯜ ꯑꯃꯗꯅ ꯁ꯭ꯌꯥꯝꯅ ꯀꯨꯃꯥꯔ ꯑꯁꯤꯕꯨ ꯑꯣꯔꯐꯥꯅꯦꯖ ꯑꯃꯗ ꯄꯨꯔꯛꯇꯨꯅ ꯊꯝꯃꯝꯃꯤ ꯃꯔꯝꯗꯤ ꯒꯨꯟꯗꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯊꯤꯔꯛꯄ ꯃꯇꯝꯗ ꯐꯪꯗꯅꯕꯒꯤꯗꯃꯛꯇꯅꯤ ꯀꯨꯃꯥꯔꯕꯨ ꯊꯝꯂꯝꯂꯕ ꯃꯇꯨꯡꯗ ꯁ꯭ꯌꯥꯝꯅ ꯀꯨꯇꯟꯅ ꯂꯩꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯀꯇꯟꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨꯗ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯇꯨꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯁ꯭ꯌꯥꯝꯅ ꯀꯇꯟ ꯑꯁꯤꯕꯨ ꯑꯦꯝꯕꯨꯂꯦꯟꯁ ꯑꯃꯗ ꯍꯥꯞꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯛꯑꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄꯒꯤ ꯂꯝꯕꯤ ꯑꯁꯤꯗ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯌꯥꯝꯅ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯑꯦꯝꯕꯨꯂꯦꯟꯁꯀꯤ ꯒꯥꯔꯤ ꯑꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯌꯧꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯀꯇꯟ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯁꯤꯔꯝꯃꯤ ꯀꯇꯟꯅ ꯁꯤꯔꯝꯗꯥꯏꯗ ꯁ꯭ꯌꯥꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯁ꯭ꯌꯥꯝ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯏꯆꯥꯅ ꯑꯩꯕꯨ ꯀꯧꯔꯛꯑꯦ ꯑꯩ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯅꯪꯁꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯋꯥꯔꯤꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯀꯇꯟ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯁꯤꯈꯤꯔꯝꯃꯤ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯁ꯭ꯌꯥꯝꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯑꯁꯨꯝꯅꯁꯨ ꯈꯜꯂꯝꯃꯤ ꯀꯇꯟꯅ ꯁꯤꯈ꯭ꯔꯕꯅꯤꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯃꯥꯏꯅ ꯁꯣꯜꯕ ꯇꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯖꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯁ꯭ꯌꯥꯝꯒꯤ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃꯁꯨ ꯈꯪꯉꯛꯑꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯛꯄ ꯃꯇꯝꯗ ꯅꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕ ꯕꯕ꯭ꯂꯨ ꯀꯧꯕ ꯅꯨꯄꯥ ꯑꯗꯨꯗ ꯒꯥꯔꯤ ꯑꯃ ꯄꯤꯔꯝꯃꯦ ꯍꯥꯏꯕ ꯑꯁꯤ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯗꯨꯃꯛ ꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯑꯃ ꯂꯩꯕ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯈꯪꯉꯛꯑꯝꯃꯤ ꯕꯕ꯭ꯂꯨ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯅꯠꯇꯦ ꯀꯨꯃꯥꯔꯅꯦ ꯍꯥꯏꯕ ꯑꯁꯤꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯥꯏꯗꯨꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯁꯤꯕꯒꯤ ꯀꯦꯁ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯁꯣꯏꯗꯅꯃꯛꯀꯤ ꯆꯦꯟꯅꯔꯝꯒꯅꯤ ꯍꯥꯏꯕ ꯑꯁꯤ ꯈꯪꯉꯛꯑꯝꯃꯤ ꯃꯗꯨꯗꯒꯤ ꯁ꯭ꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯀꯨꯃꯥꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯄ꯭ꯔꯤꯌꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯁ꯭ꯌꯥꯝꯅ ꯀꯨꯃꯥꯔꯒꯤ ꯃꯐꯝꯗ ꯐꯅꯌꯥꯝꯅ ꯂꯃꯟ ꯈꯨꯝꯅꯤꯡꯕ ꯇꯥꯔꯕꯁꯨ ꯃꯈꯣꯏ ꯑꯅꯤꯗ ꯀꯔꯤꯝꯇ ꯍꯥꯏꯗꯕꯤꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯊꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯁ꯭ꯌꯥꯝ ꯑꯗꯨ ꯁ꯭ꯔꯤꯅꯤꯕꯥꯁꯅ ꯃꯤꯇꯤꯡ ꯇꯧꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯌꯧꯔꯛꯑꯝꯃꯤ ꯑꯗꯨꯒ ꯁ꯭ꯔꯤꯅꯤꯕꯥꯁꯅ ꯃꯊꯟꯇ ꯊꯣꯛꯂꯛꯄ ꯑꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯗꯨ ꯂꯧꯗꯨꯅ ꯁ꯭ꯌꯥꯝꯅ ꯁ꯭ꯔꯤꯅꯤꯕꯥꯁꯇ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯁꯦ ꯀꯅꯥꯅꯣ ꯀꯔꯝꯕ ꯃꯤꯑꯣꯏꯅꯣ ꯍꯥꯏꯕ ꯑꯁꯤ ꯑꯩ ꯂꯣꯏꯅ ꯈꯪꯉꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯩ ꯀꯅꯥꯝꯇꯗ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏ ꯑꯗꯨꯒ ꯅꯍꯥꯛꯅ ꯍꯥꯠꯄ ꯄꯥꯝꯂꯤꯕ ꯀꯨꯃꯥꯔ ꯑꯗꯨꯁꯨ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯍꯥꯠꯄꯤꯒꯅꯤ ꯃꯁꯤꯒꯤꯗꯃꯛ ꯅꯍꯥꯛꯅ ꯑꯩꯕꯨ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯇꯒꯤ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯁꯇ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯤꯌꯨ ꯑꯩꯁꯦ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯀꯤ ꯁꯤꯟꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯩꯕ ꯑꯁꯤ ꯌꯥꯝꯅ ꯋꯥꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯁꯤꯗ ꯁ꯭ꯔꯤꯅꯤꯕꯥꯁ ꯑꯗꯨꯁꯨ ꯁ꯭ꯌꯥꯝꯅ ꯍꯥꯏꯕ ꯑꯗꯨ ꯌꯥꯔꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯁ꯭ꯌꯥꯝ ꯑꯗꯨꯁꯨ ꯀꯨꯃꯥꯔꯒꯤ ꯃꯅꯥꯛꯇ ꯗꯥꯏꯔꯦꯛ ꯆꯠꯇꯨꯅ ꯀꯨꯃꯥꯔꯗ ꯅꯣꯡꯃꯩꯅ ꯅꯝꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯅꯍꯥꯛꯅ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯆꯦꯟꯅꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯒꯗꯕꯅꯤ ꯃꯗꯨꯗꯒꯤ ꯀꯨꯃꯥꯔꯅ ꯁ꯭ꯌꯥꯝꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯑꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯑꯉꯛꯄ ꯋꯥ ꯑꯃꯁꯨ ꯃꯍꯥꯛꯅ ꯇꯝꯃꯛꯑꯝꯃꯤ ꯅꯣꯡꯃ ꯑꯩꯅ ꯃꯥꯙꯕꯤꯒꯤ ꯃꯅꯥꯛꯇ ꯃꯥꯙꯕꯤꯕꯨ ꯏꯟꯇꯔꯚ꯭ꯌꯨ ꯂꯧꯕ ꯆꯠꯈꯤ ꯑꯗꯨꯒ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯤꯈꯤꯕ ꯅꯦꯛꯂꯦꯁ ꯑꯗꯨꯒꯤ ꯃꯔꯝꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯉꯣꯟꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯔꯛꯑꯣ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯨꯛꯅꯕꯗꯒꯤ ꯃꯍꯥꯛ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯌꯩꯁꯟꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯈꯤꯗꯕꯅꯤ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯑꯩꯅ ꯃꯍꯥꯛꯄꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯍꯥꯠꯈꯤꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯍꯥꯛꯁꯦ ꯅꯈꯣꯏꯅ ꯀꯨꯃꯥꯔꯅꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯑꯗꯨ ꯅꯠꯇꯦ ꯑꯩꯁꯦ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯅꯥꯏꯗꯨꯒꯤ ꯌꯨꯝꯗ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯕ ꯕꯕ꯭ꯂꯨ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯅꯉꯣꯟꯗ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯤꯡ ꯑꯁꯤ ꯂꯣꯠꯁꯤꯟꯗꯨꯅ ꯂꯥꯛꯄꯅꯤ ꯀꯨꯃꯥꯔꯅ ꯑꯁꯨꯝꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯁ꯭ꯌꯥꯝꯅ ꯂꯣꯏꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨꯗ ꯔꯦꯀꯣꯔꯗꯤꯡ ꯇꯧꯁꯜꯂꯤꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯁ꯭ꯌꯥꯝꯅ ꯀꯨꯃꯥꯔ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯑꯝꯕ ꯌꯥꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯀꯇꯟꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯃ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯃꯌꯥꯝ ꯑꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯑꯁꯦꯡꯕ ꯃꯊꯧ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯁꯤ ꯅꯍꯥꯛ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯉꯛꯀꯅꯤ
Asumna Katanna hairamba wahising asi ningsinglurubba matung aduga mahakki mafamda Kumarnasu asengba chumbasing asi haidorakpa asina maram oiraga Shyamna Kumar asibu mafam asida halamde madugi mahutta Shyamna Kumar asibu Srinivasna meeting tawriba jaga aduda puduna laami matang asida makoina mafam asida celebration tawringai matam asida Kumarna Srinivasna chanaba pot aduda poison jansalami mahangna karigidamak asumna tawribano haibagi maramdi mamangi matamda Naidugi machanupi oiriba mahakina hek machanupi ni haina khanjariba misak adu Srinivasna maram oiraga hatokpikiba madugi laman khumningbagidamakta tawribani masigi matungda Srinivasu stage mathakta wa ngangnabagidamakta thorami matam masimaktada Srinivas hariba nupa asisu mamangda Kumarna poison hapchankiba pot adu charaga thorakibana maram oiraga mahaksu mi meyam asigi mamangda poison aduna maram oiraga sirami masigi matungda Kumar amadi Shyam makhoi ani adu mafam asidagi halami makhoina halakpagi lambi asida Kumarna mahakki machanupi makne haina khanjaramba Naidugi machanupi adu sikiba adu ningsinga ami aduga Kumarna poison kokta adu paikhatuna mahakki machanupi adugi matungda inkrage haiduna mahaksu poison adu chakchalami maram asina Kumarsu mahakki mayum yawdrikandada lambida adum sirami masigi matungda Shyamna Kumargi machanupi Priyagi manakta laktuna thokkraba thaudoksinga asigi maramda wari lone lirami aduga Shyamna Priyada mahakka lohong asi aduga mahakpu phajana senaduna thambige haiduna hairami Priyasu Shyamna haiba wa aside yarami masigi matungda mathangi sinda aikoina karigumba amasu khangba ngami madudi film masigi ahubu sinda Naiduna hospital da mi makanduna porakhiba adu atai kanamto oiramde Shyamgi mapa oiduna lerami mathangi numita aikoina uba phangi madudi Shyamna crime branch ki office aduda chatnabagi damakta mark loisanduna leiba adu masina tanginglibadi Srinivas hariba CM atuna sidringai gi mamangda Shyam se traffic police tagi crime branch ki police officer gi promotion aduda pirame haibani sumna hariba sinasi ulaba matungda nungairaba movie asi mata swaida losankirami arigumba ngasigi aigi explanation asida soikiba lankiba yarubasu mayamna ngakpiu ngasigidi mata swaida kainarasi